Manipur Top Channel की माइकैदगी मरुओइबी इ पाउसिंग म्यामना थमजरी अहानबदा पन्नम पाउसी की लखुचरगा सोशल मीडिया शेयर तौब पामदे एमपी बिमोल इसिंग इसाउना अवाब नंगलब मियोइसिंगी एहागना अंगम मतें खरा पीजबदा तसेंगना मसिगी मतंगदा सोशल मीडिया शेयर तौबदी एहागना पामजदबनी हाइना लोकसभा की एमपी डॉक्टर अंगमसा बिमोल कोइजमना फोंदोरखली एमपी बिमोल सोशल मीडिया थादोरप वरोल इसिल इनाव मरु मपांग अगी सपोर्टर इसिंग इसाउद नंगंबा खरा अगी टीम लोइनना मतें तौबद यारिब मखै सोशल मीडिया शेयर तौबदी पामजदबनी अदुबो तौदब यारोय हाइना ताकलक्ति मखोइना तक्सिलक्लिब वाफम आइसु खंगदबदि नति मिटकी कुमै हाइगदरा स्पेक्टेकल हाइबसी मदुगी लांगदा थुदबना फै अंगम मखै होनबा थबक तौब फै हाइबसी आइकी वखलोनी माना मखा तारदुन हाइ अमाबु ओइरो ngaraangdagi aina ngamjaba sana thaknaba polam khar relief camp singda tengbang oina yenba hojari masigi mamangdadi selgi tengbang piba amadi awana da mating pangliba citizen volunteers singda sana thaknaba yelamani haujikti mathau tarabadi picture sing adu share tauge hairabasu tawro haikre adubo spectacle gi lang asidi section phai mit ki kumai lan phau spectacle olhali khudam oina CNN Gulf War Indians Electronic Media na Kargil War Social Media Manipur gi hausik thokliba thawdo wa thok mihat mipun ising isau sin singmani Social Media da trend tawdrabadi asengba karino sengdapana karino lepagum torokli ado aikoi ipai pu singna hainaba pawro namit usilaga muna unaba yengo haibisi wan thok laibi yamna awang thaki wafamni Eastern culture gi ethos ni सान येंगबा मियेंग विजन हाइबिसि लैत्रिबा पोट फिबम अमा उबा ngamba adubuni matangsida hainaba wafam nakna mitti dan tawba ngamba yai dubu vision di dan tawba ngamloi hainaribani haina sumakna fongdorakli makha satharakpo ena kanglai pakki mairagi editorial myamna thamjari Eigi Kendra di Echao gi awaba nangde haiduna tuminna leithokpagi mahutta MLA singna punna thaudang lominaba sungani Handaki ising Echao sina Imphal East ki district singi mafam ayambada sathina sokanduna miyoi kya leifam jafam phangandre loinana yung kya Echao na maram oiduna paksana mang takpa haibadu wari hauzik ising kangthakraba matungda masa masagi mayumda sangduna yengba matamda salak saduna leirama thengnabadagi atuki matik thamoi sokpa haibadu wari oiriba phibam asi print and electronic media na mayek singna Manipur lenga amadi leibak miyamna uthokduna khangali aduna Echao gi awaba taraba miyoi singa sigidamakta pangpham thokpa tengbang adu mafam matam sana pangbinabagidamata Manipur miyam gi mihut oiriba MLA sing amat oina punsinduna tengbang pifam thui maduna tan Eigi Kendra di ising thumde awaba tadi haiduna leithokpagi hainabi asi tawidana MLA sing magi angamba thauna pangal amadi sanphamna singba kaya puthoktu Echao gi awaba taraba singa sida sensinduna mating pangbiba mathoktai kanagumba MLA kharana aingonda vote pide eduna makhoina awaba tarabasu hanna yengloi habigi hainabi leirabasu thadokpigadabani miyamgi mihut oiribe MLA haibadudi sapmanaba mi yengbiduna aigi migi haibadu khaibidana awaba taraba miyoisingda mateng pangbibigi gunadu senbiba mathoktai oiriba phibam asida Manipur lainga ki maikedigi mari leinaba district administration singna Echao na sogolaba imung singi miyoi singna makoi gi mayu maikai amadi mang takraba polam singadu mayek singna iraga lainga ki mafamda pikhalangnaba khangan khebasu lekri lakholiba khongthang asisu yamna thakaningai hoi adubo masigi mahutta mari leinaba lainga ki authority singna Echao gi awaba nangliba mafam singda koina satlaga Echao na maram oiduna mang takpi khraba singadu mayek singna yengsinduna asingbu report lawbagi thabak satharaga pibam toku sial gi tengbang amadi atai mari leinaba polam sing adu pibana hena asumba khongthang oigani haina khali Echao na sogolaba kendra singi MLA kharana pawgi mifam pangthoktuna ma ki kendra gi manungda leidiba Echao na mang takraba yum sing sabagi thabak pangthokani lenga ki mafamdagi senpham amata lawroi MLA masana puthokani haina phongdokhiba sisu yamna thagatningai ni asumna MLA amana ma ki kendra gi awaba taraba praja singi damakta lofam tokpa thaudang lawba sida atai Echao gi awaba nangdaba kendra singi MLA singsu songsinduna angam mateng atu pangduna thabak lok paikhat minana bagana khwaidi asumba khokthang haibadu ogani hausik phawbi oinadi Echao na awaba nanglaba imungi miyoi singna relief camp da leiriba si atuki matik awaba phibam amada leiri
ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯔꯛꯄ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯐꯒꯠꯂꯛꯇꯅꯕ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯨꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯏꯁꯤꯡꯗꯒꯤ ꯄꯣꯛꯂꯛꯄ ꯂꯩꯅꯥ ꯀꯌꯥ ꯑꯃ ꯅꯥꯔꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤ ꯃꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯄꯤꯕ ꯌꯥꯕ ꯇꯦꯡꯕꯥꯡꯁꯤꯡ ꯑꯗꯨ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯅꯕ ꯍꯣꯠꯅꯕ ꯆꯪꯒꯅꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯗꯨꯅ ꯏꯆꯥꯎ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯀꯥꯏꯊꯔꯛꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯀꯥꯏꯊꯔꯛꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯅꯠꯇꯅ ꯍꯣꯔꯦꯜ ꯍꯌꯦꯡ ꯍꯥꯏꯗꯨꯅ ꯆꯤꯟ ꯈꯛꯇꯗ ꯊꯕꯛ ꯐꯕꯒꯤ ꯃꯑꯣꯡꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯑꯋꯥꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕ ꯏꯆꯥꯎ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ MLAꯁꯤꯡ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨ ꯐꯪꯗꯕꯁꯨ ꯇꯥꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯑꯋꯥꯕ ꯇꯥꯔꯕ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯊꯕꯛꯅ ꯎꯠꯇꯨꯅ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗු ꯂꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎꯝꯅ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗꯒꯤ ꯀꯣꯍꯤꯃꯥꯗ ꯄꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯇ꯭ꯔꯛꯁꯤꯡ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ ꯀꯣꯍꯤꯃꯥꯒꯤ ꯐꯤꯁꯦꯃꯥꯗ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗꯒꯤ ꯂꯝꯕꯤ ꯐꯥꯎꯅꯕ ꯌꯥꯗꯕꯅ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯄꯣꯠꯆꯩ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯕꯥꯏꯄꯥꯁ ꯔꯣꯗ ꯁꯦꯝꯕꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄ ꯍꯧꯅꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ MDAꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯣꯔꯈꯥ ꯃꯣꯇꯣꯔ ꯋꯥꯀꯔꯁ ꯋꯦꯜꯐꯤꯌꯔ ꯌꯨꯅꯤꯌꯟꯒꯤ ꯈꯨꯠꯁꯝꯅꯔꯒ ꯕꯥꯏꯄꯥꯁ ꯔꯣꯗ ꯁꯦꯝꯕ ꯍꯧꯔꯛꯄꯗꯒꯤ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯄꯣꯠꯆꯩ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯑꯁꯤꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄ ꯍꯧꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ MDAꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯟꯖꯣꯏꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯀꯣꯍꯤꯃꯥꯒꯤ ꯀꯤꯗꯤꯃꯥ ꯔꯣꯗꯇꯒꯤ ꯂꯥꯛꯂꯒ ꯃꯥꯎ ꯑꯃꯗꯤ ꯇꯥꯗꯨꯕꯤ ꯇꯥꯕ ꯕꯥꯏꯄꯥꯁ ꯔꯣꯗ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯂꯤ ꯂꯝꯕꯤꯗ ꯍꯥꯟꯅ ꯄꯜꯂꯒ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯄꯨꯕ ꯌꯥꯝꯗ꯭ꯔꯕꯗ ꯇ꯭ꯔꯛ 60 ꯍꯦꯟꯅ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄ ꯉꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯦꯝꯂꯤꯕ ꯕꯥꯏꯄꯥꯁ ꯔꯣꯗ ꯑꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯂꯝꯕꯤ ꯅꯠꯇꯕꯅꯤꯅ ꯑꯣꯚꯔꯂꯣꯗ ꯄꯨꯕ ꯒꯥꯔꯤꯁꯤꯡꯗꯤ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯄꯤꯒꯅꯨ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁꯦꯝꯕꯒꯤ ꯊꯕꯛ ꯄꯥꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ DCL ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯂꯝꯕꯤ ꯐꯥꯎꯅꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯑꯊꯨꯕꯗ ꯁꯦꯝꯖꯤꯟꯗꯨꯅ ꯂꯝꯕꯤ ꯐꯥꯎꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯑꯃꯔꯣꯝꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड ꯗ꯭राꯏꯚꯔꯁ ꯃꯣꯇꯣꯔ ꯋꯥꯀꯔꯁ ꯌꯨꯅꯤꯌꯟ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯗ꯭राꯏꯚꯔꯁ ꯋꯦꯜꯐꯤꯌꯔ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯁꯔꯐꯦꯁ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯍꯤꯜꯁ ꯑꯦꯔꯤꯌꯥ ꯗ꯭राꯏꯚꯔꯁ ꯋꯦꯜꯐꯤꯌꯔ ꯌꯨꯅꯤꯌꯟꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯐꯤꯁꯦꯃꯥꯗ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯃꯐꯝ ꯑꯗꯨꯒꯤ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ MG ꯑꯦꯚꯦꯅ꯭ꯌꯨꯗ ꯂꯩꯕ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕꯗ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯃꯣꯝ ꯑꯅꯤꯜꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯄꯥꯏꯔꯤꯕ NHIDCLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯗ꯭ꯔꯕꯗꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯃꯤꯇꯔ 100 ꯍꯦꯟꯅ ꯆꯤꯡ ꯅꯤꯡꯈꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯋꯦ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯐꯥꯎꯅꯕ ꯉꯝꯗꯨꯅ ꯂꯩꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯀꯗꯕ ꯄꯣꯠꯆꯩ ꯄꯨꯕ ꯒꯥꯔꯤ 150 ꯔꯣꯝ ꯄꯟꯗꯨꯅ ꯂꯩꯔꯤ ꯑꯋꯥꯕ ꯇꯥꯔꯕ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯤꯟꯗꯤꯃꯦꯟꯁꯤꯡꯗ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯄꯤꯕꯒ ꯂꯣꯏꯅꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯃꯦꯗꯤꯀꯦꯜ ꯇꯤꯝꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯗ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ NHIDCLꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯥꯏꯔꯦꯛꯇꯔ ꯔꯥꯃꯦꯁ ꯄ꯭ꯔꯁꯥꯗ ꯁꯤꯡꯍꯒꯤ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯊꯤꯟꯀꯣ ꯔꯟꯕꯤꯔꯅ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠꯁꯤꯡ ꯎꯅꯗꯨꯅ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯤꯁꯦꯃꯥ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯈꯨꯟꯖꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯥꯏꯖꯔꯝꯂꯤ ꯐꯤꯁꯦꯃꯥꯗ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯁꯤꯟꯅꯅꯕ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟꯒꯤ ꯇꯤꯝ ꯑꯃ ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤꯔꯣꯝꯗ ꯉꯁꯤ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯌꯦꯡꯁꯨ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟꯒꯤ ꯇꯤꯝ ꯑꯃ ꯏꯝꯐꯥꯜ ꯃꯥꯎ ꯄꯥꯔꯦꯜ ꯂꯝꯕꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯃ ꯆꯪꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯃꯥꯎ ꯑꯦꯁꯤꯒꯤ MLA ꯂꯣꯁꯤ ꯗꯤꯈꯣꯅ ꯂꯝꯕꯤ ꯌꯥꯗ꯭ꯔꯤ ꯐꯥꯎꯕ ꯕꯥꯏꯄꯥꯁ ꯇꯧꯅꯕ ꯑꯊꯨꯕꯒꯤ ꯑꯜꯇꯔꯅꯦꯇꯤꯚ ꯂꯥꯏꯐ ꯂꯥꯏꯟ ꯑꯃ ꯁꯦꯝꯅꯕ ꯁꯔꯚꯦ ꯇꯧꯈ꯭ꯔꯦ ꯂꯣꯏꯅꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯌꯦꯡꯁꯤꯟꯅꯕ ꯈꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯇꯦꯟꯗꯅ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ